Loyalam E-PAO tabi bakutima po hidrang susmitana namitangi pao pizari ahan da maru headline. Siroliri Festival gi section thorang hengat hankre. Festival da miyam saru yaba yanaba dedicated bus service legani. Myanmar amasung Bangladesh ini Khangdoknaba illegal immigrants sing numit kuntrani gi manungda masak Khangdoknaba state sing da instruction Pirakhre. Farm senaba Meeyoi ama mapuna license Gunna Kapadagi Leikhidre. Siroliri Festival gi Jackson thorang hengat hankre. Festival da miyam saruk yaba yanaba dedicated bus service legani haidi. Hayeng me kundagi kunmari fawba ukrul da pangtokadoriba mga suba state level Siroliri Festival asida saruk yanaba chathok chasin tawriba Meeyoi sing asoi angam thoktanaba police na checking thorang hanadagi hengat hankre. Festival asida miyam na mapungfa na saruk yaba ngamnabagi damakta festival hoban numit me kundagi kunmari phawba Manipur State Transport MST gi dedicated bus service legani. Kuki jo kangbu amana festival asida saru yanaba maitai singna kuki singna tariba jaga singda phawraga chatpa yaroi haina phongdokhiba adugi matung tarakpada KSO Delhi gi president Pauzakhup Guitena buffer zone gi manung chaliba kuki singi mapamapugi lam phawraga chatpa Maitei nupa nupi amata lemna tharoidabani haina publicity chatkiba thodok aduga mari lenana festival asigi manungda chathok chasin tawriba Meeyoi sing asoi angam yaudana police department gi maikaidagi hanadagi hongna cheksin thorang sing lokhale festival manungda asoi angam thoktanaba regular security review meeting toina pangthokpa yauna festival asigi security arrangement tawriba sing adu mapungfana yengshinnaba senior security officer kaya deploy tawri Imphal dagi na ukrul fawbagi lambi sing sharuk singda hanadagi henna frisking amasung checking hengatpaga loinana patrolling kangkhar hankre. Festival asigi damak tourism amasung atai departments tingi official kaya hana festival pangthokadoriba mafam singda thungkre. Maruoina Kukizo organization ni haiba amana maitai singda kihang khanghan khiba aduga mari lenena Imphal ukrul lambigi kuki singna tariba yengang pokpidagi Mahadev Fauraga litan phawbagi marakta henba security force deploy tawri hairiba jaga asida tawripasi apikpa kuki khul khar khaktani ukrul district azu central amasung state force ki henba force deploy tawri festival manungda henba security force kaya amasu deploy tawgani karigumba mathau tarakbada henba reinforcement changsinabagi damak wireless communication na chingbasu mikup na humsingna thorang tawduna thamkhrai tangkhul naga community ki volunteer kaya amasu Imphal dagi lakpa tourist sing asoi angam thoktanaba security force ki mating pangli hari Myanmar amasung Bangladesh ini Khangdoknaba illegal immigrant sing numit kuntrani gi manungda masak Khangdoknaba state singda instruction Pirakhre Leibag asina Bangladesh amasung Pakistan ga akanba mawongda umkhatnari ngai cherak asida leibag sing adudagi illegal immigrant kaya India gi tongan ba state singda changsilaktuna laiseliba sing numit kuntrani gi manungda masak Khangdoknaba Ministry of Home Affairs ki maikaidagi state amasung union territory singda khangankre Ministry of Home Affairs ki paugi source amana haribana Indian citizen ni haina claim tawriba Bangladesh amasung Myanmar dagi lakpani haina chingniba illegal immigrants sing adugi background sing adu chapchana numit kuntrani gi manungda khangdokadabani hairiba numit kuntrani asigi manungda makhoi gi documents sing adu verified tawdrabadi makhoi gi maramda halhanabagi thabak sing paikhatkani Union territory sing amasung state sing na illegal immigrants sing adu detect tawba identified tawba amasung deport tawbagi sakti legani loinana hariba thabak sing asi paikhanabagi damak district level detention center sing marangkaina thamgadabani Ministry of Home Affairs ki maikaidagi Bangladesh amasung Myanmar dagi changlapa illegal immigrants sing masak khangdoklaga maramda halankibagi thabak sing paikhatpa asiga mari lenana leibak ani asigi Lonabada lamkhai ngakpagi thabak tawriba Assam Rifles amasung BSF ki DZ da akanba instruction Pirakhre instruction asigi mangoinana haukiba February thadasu Union Home Minister Isana illegal Bangladeshi amasung Rohingya immigrants sing India da changlakpada mateng pangnamba network singi mathakta chapchana akanba thabak sing lokhatkani haina akanba wafam phongdokhiba leikhrabani
Ministry of Home Affairs ki nona Pirakhre instruction asiga mari lenana mamangi matamda Mizoram da lanjelaktuna leriba Myanmar refugees sing biometric details sing collection tawba yauna leram khibadu nohona Mizoram government ki makedagi state adu da leriba Myanmar refugees sing listing kuntra humdogi biometric details sing collection tawragani haina phongdokhrei Hiram sigi matangda haukiba irai numita Mizoram government amasung Ministry of Home Affairs ki marakta video conferencing pangthoktuna biometric enrollment exercise pangthoknaba khanabasu Leikhidre hari Farm senaba Meeyoi ama mapuna license Gunna kapada Leikhidre Farm senaba Meeyoi ama mapuna license Gunna kapada Leikhidre Thodok aduga mari lenana miyamgi oiba mifam ama pangthoktuna JC semkhre Loinana tongan ba warep sing lauduna demand sing adu phangdriba phawba asi bahak chang loroi hari Police ki pauna haribana thodok asi ngarang numidang pung 9:13 rom tabada Thobal district ki Hairok police station ngi menung chanba Hairok Khagrok ta nongna shaba pham ama sangaba ga mari lenana sakcha haizana ba ama mari lenana thodok adu thokibani Leikhidre pham sangba Meeyoi adugi mamingna Laisram Tombi chahi 95 apokpa Leikhidre Laisram khomai kawi Hairok part to Devi Mandap Lekadegini. Aduga Mahapu Nomaina Kabliba Famapu Adugi Mamina Ningthozam Rajnikanta Chahi Nipumari, Apopa Leikhidre Ningthozam Menjor Kawi. Mahakna Hairok part to Maya Lekadegini. Thodok Toliba Mapam Asi Makoi Anigi Mayumdagi Chaurakna kilometer Mari Rom Lapna Leba, Chinkong Maya Nagna Leba Local Amadani. Thodok adugi matung tarakpada Mihat Asiga Mari Lenana Famapu Rajnikanta, Police na Fakre. Leikhidre Tombisu Mahak Masana Nomaina Kaptuna Hatkibani Haibasi Yazare Hari. Police ki pao asina makhata na haribana Rajnikantagi Hairok Khagrok ta nongna saba farm ayukta sangabagi thoram adu loiraba matung. Numidangda Rajnikanta yauna Meeyoi khara chakcha haijanaki. Maduda mare yetnarakpadagi Rajnikantana mahaki license gun adu puthoraklaga Tombibu makokta kapki. Soklaba Tombi Thobal District Hospital da pukhatuna laikananaba honaki adubu Dr. Nasire haina confirm tawki Leikhidre hakchang hauzik janims ki mokta leri amaromda thodok adugi paw miyamna tanarpadigi ngarang numidang pung 10:13 rom tabada khoisaunaraba miyamna famapu Rajnikantagi yum thugaiduna akkai atoi thokankrei Ngarang farm sangba aduda yaukhiba Meeyoi singna phongdopada Rajnikanta masana ngarang ayukshu nongmai puthoktuna blank fire kaya tawki Maduda sangaba yawa Meeyoi kaya su saunaki hari Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu PR hek thamkhibadagi hauzik phawbada tongan ba lalholop ki Meeyoi 350 gi mathakta phagatkhre State asida haukhiba February 16 da PR thamkhraba matung hauzik phawbada extortion nga mari lenana tongan ba cadre 350 gi mathakta phagale Fagalaba sing adugi marakta khara amadi lupki ming sizinaraga lanai paisa khaiba yauramba thingnei Maragasida Governor Administration gi makedegi miyamna extortion nga mari leinaba thodok sing paulerabadi khudakta police ta paupi nabagi dama dedicated mobile number na chingba publish tawduna miyamda khanghanbasu leikhrabani adubu Meeyoi ayambadi kibadagi extortion gi paulerabsu piraktaba khaya yauri haina police ki pau mana hari Police ki paw asina makhatana haribana mapung oina cadre sing asi Imphal East tagina khwaidigi yamna faki aduga masigi hek thangnabada Imphal West oiri wathok lanthok kayagi matangda settle tawbaga mari lenaba thabak pairambagi su phaba kaya yauri cadre sing asina extortion gi thabak thawong sing asi chathabada sasinaba documents sing sizinaraga sim card sing sizinaduna miyamda kihan khanghanbagi thawong sing chu chathai State ki law and order da mateng pangliba Assam Rifles ki maikadagi su hauzik phawbada Chuchampur district gi chingda west toba lalhauba taret yauna punna kadar 58 phagatkhre Extortion gi chang ase kuki amasung maitei ani gi marakta kangluk ki irang thokhraba matungdagi hanadagi hena yamna hengale tongan ba khulai pabel loop sing amasung aina thinkraba loop kaya ama government employee mahelo shang dukandar amasung lalon basingdagi achoba senfam kaya nam haduna khaibigi thawong sing chathai chingi lamdasu extortion gi chang asi hanadagi hengale Chuchampur district leba sel paiba Meeyoi kaya ransom gi chang hengalakpana mafam aduda leba ngamdabadagi district thagdolaga mapangi state singda leinaba yaure hari
Nahasing nisadagi kanaba hotnaringayda nupi yauna ahalonsing nisa sidanabagi chang hengalakpasi laibak thibani haina envirena fongdorakli. Yu yauna mayai kaba chinja kayadagi lamdam asigi nahasing kanaba hotnaringayda ahalon amasong nupi phawba yauna mayai kaba chinjak sidanabagi chang hengalakpasi laibak thibani haina former CM envirena fongdokre. Ngasi Kongpal Chanam Laikai Development Organization KCDO gi Kunmapan Suba Foundation de gamari lenana open gym ama sangabagi thoramda former CM N Virena wafam asi fongdoladuna makhatana haikibada Meeyoi kayana hakchang sajal tongning labasu gym gi membership fee piduna gym da chalaga sanaba ngamjadaba sing adugidaba khallaga open gym asi lamdam asi ki tongan mafam sing da sabani ngasi sangariba gym asina maikai asongi miyam da kanaba piragani Hauzik miyamna thenariba hakchang leng otpada naba amasung chikpana singbasing fahanaba tawba yaba sajal kaya mafam asida laktuna tawba yaragani adubu ahanba tangkaki oina laikai gi akhang ahisingna open gym asida thamliba khuchu khulai sing asi mathau karamna sizinagada haibadu miyamda mayek singna khanghanbagi tangai fadaba lei haiki Thoramadu Mari Lenena Kongpal Chanam Laikai Development Organization ki President Khetrimayum Joy Chandrona haikibada Lamdam asida leriba kanglo phurup khudimakna magi oiba chakhot thorang tongnaba amasung afapata khanabagi mafam amadi lei adubu maite ekhoi gidi mafam amasung numit leitabana chakhot thorang sing thabak tongnaba honabada ekhoi punba ngamdabagi awaba leribadu club amasung organization na kokhan mangami lekai amada club ama thamba habasi yamna maroi Club adu laikai adugi chakwa thorangit oiba thabak thoram sing tawbada natana inkhalakliba naha singbu masa mau fana thamnaba honabada sana khonabagi thabak thoram kaya pakhali masida natana lairik laishu gi lamdasu tawba yaba thabak kaya tawli Club asina su lamdam asida thokliba thodo wa thokaya da angama mateng pangduna lakli makhata na su pangani haiki Kongpal Chanam Laikai da leiba KCDO Pukchau Pat Community Hall da pangthokiba Club asigi Kunmapan Suba Foundation Degi Thoram Aduda Kairao Kendragi Hanagi MLA Nahakpam Indrajit Maitei Construction Private Limited ki Managing Director Chingsubam Asok Maitei KCDO gi Hanagi President Thangzam Kesorjit Hanagi General Secretary Chakpram Danavir IGNOU gi Associate Professor Dr. Homen Thangzamsu Saruyaki Manipur gi matangda wafam kaya pukhatuna pawdamkhre Three Call for One Foundation na sinduna tha asigi tarani thoida Nepal gi Gangtok ta Bharat amadi Bharat ki wamagi delegate chamarom na saruk yaduna pangthokiba Three Call for One Foundation International Conference da Dr. Fanjobam Lanajit Singh Chairman Salin Digital na Manipur da lisingani kolumjoi gi me ahum dagi horakhiba communal conflict asigi matangda wafam kaya pukhatuna pawdamkhre hari Hiramasi Gamari Lenana Salin Digital gi Field Publicity Officer Khetrimayum Jameson na press thadurok pachirolamana haribadi Sahi ani helaklaba communal conflict asigi matangda ngasi phawda Salin Digital na Bharat ki tongan ba political party ki member of parliament kayaga hakthengna na unaduna conflict asigi matangda wafam kaya pawdamduna memorandum kaya su khusinaki badanatana English ngani kunmari gi December thada su New Delhi da numit humni chupna khungjang jangsin ki balaikhre Guwahati amadi New Delhi da pangthokiba National Conference kaya da su warep sing purakpa ngamdriba Manipur da tholiba communal conflict asigi matangda wafam pukatuna pawdam khiba laikhre hari Manipur da ahanba oina kokfai ga manana satpa angakpa makhalgi lei ama thengnare Manipur da ihan hanba oina kokfai ga mahairap manana satpa angakpa makhalgi lei ama Tamenglong district ki manung channel leba New Manglong khulgi umang amada satlamba khunja sing na thengnare hari Hairiba lei makhal asi Tamenglong district ki manung channa leriba New Manglong gi khunja sing na ngarang mongsong da hoba citrus pambi amagi makhada salamba thengna rakhibani Hairiba lei makhal asi yarungi mawong manba angoba bulb amagum leirambani angoba machugi yarungi shape oiba bulb sing adu satlamda gi manba mawongda angakpa machuna mayaida trek chalamki lunana lei adudagi angangma machugi paste manba kharasu lemaida taduna leiramba thengnaki Leiram liba phibam aduda khunja sing angakpa oihan khibaga lunana asingumba lei asi mamangda amukta ukhidre hari Fungus ki species oiba discorn haraga sukhanaba Leikhidre stripes haiba lei makhal asi English amaga chamapan marfu asi USA da ihan hanba oina thinaduna itop topa makhalgi lei ama oikhibani
New Maglong Khulenda ngarang khunjasingna thengnarkhiba adu machudagi hauraga lei adugi atei mawong matau singa fungus ki species oriba Leikhidre stripes ka adugi matik manai hari Potchai puba gari chahomga hundrani thoi changlakhre Manipur Police amasung Central Force ki team singna Manipur gi tampak amasung chingi mafam singda search operation amasung area domination thabak chathaduna ngak senbagi thabak paikhatpa leptri Security ke akan mangak senbagi thabak lokhatuna ngasi National Highway to Imphal Dimapur lambida tongan ba potlam sing puba gari chahomga hundrani thoi Imphal tamna changsilakpa ngamkhre hari Security Force na lakhalai ba Checksin thorangi thabak singi manung chana lamdam asigi tongan ma mafam singda checkpoint chamaga tara hangdoktuna chingnaba Meeyoi amadi gari sing check tawbagi thabak makhatana chathari Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu Matang asida Loyalam E-PAO na numitangi pau Zero Lily Festival gi Jackson Thorang Khangdoknaba Festival da miyam saruk yaba yanaba dedicated bus service leiragani Myanmar amasung Bangladesh ini chingnaba illegal immigrants sing numit kuntrani gi manungda masak Khangdoknaba state sing da instruction Pirakhre Farm senaba Meeyoi ama mapuna license Gunna Kapada Leikhidre